Ngasi asi KYKL gi kunmapan suba Athoubasing Ningsing Numit ni Numit asida KYKL India gi loilam lengak lon gi mari pak maram dambu maning makha tamhanana ba horiba ding tamlan thengda thawaina Ponthapi kraba kanglai pak mari Wesia lamdamda thauna faraba yawloi pumna makta yawol gi kai khumna pulakli ingkom jali singamaga chamapan mari futara humdoi gi August 9 da kanglai yawol kana lob KYKL gi thauna faraba yawol lanmi ahum thongnawzum projen alliance lakpa wangjing cherapur salam ito alliance danger amadi ningthausam basanda kha posang bambu mayang lanmi CRPF amasong Manipur commando gi apun makhutpu amana kha posang mamgi nongchup thangwa maikai da leiba lausang amada maikai mari dagi langoi chansinduna thamke pathau ahum bu langoi chansilaba matungda sarau heiba mayang lanmina loudspeaker senaduna pathau ahum bu khulai thadoktuna makoi gi mafamda changjagadabani haina hanjin laurami adubu yeknabagi mafamda changjagadabagi saro thawai thadokpuna saruk chama hena fai khanba pathau ahum na yawol gi awangba Fidambu che da ngaktuna yeknabasingi mafamda changjabagi muhutta masing yamlaba mati khulai hena matik charba yeknabasinga kanmalan famama thengnaduna thawaina pontha piki handak chahi gi su thoram ase lup asigi Headquarter 1st Battalion, 2nd Battalion, 3rd Battalion Unit Transit Camp Singamadi, Kanglaipa ki madung amasung mapala leiba mafam kaya da Athoubasing mafamda, hai laikatuna mapum phabathoram pareng amagaloinana, mai pak na pangthokri haina aina thingkraba lalawlob, KYKL gi Secretary Publicity and Research, Yaifabata thadorok pachirol amana khangalakli.